ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕꯗꯨ ꯄꯥꯝꯍꯩꯕ ꯃꯥꯅ ꯄꯥꯝꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯋꯥꯏꯅꯤ꯫ ꯃꯥꯎ ꯀꯥꯏ ꯂꯩꯒꯦ? ꯔꯤꯇꯥ ꯀꯤꯆꯟꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯏꯃꯥꯁꯤꯗ ꯂꯩꯌꯦ꯫ ꯑꯩ ꯑꯁꯣꯏꯐꯥꯎꯗ ꯆꯠꯂꯨꯒꯦ꯫ ꯔꯤꯇꯥꯗꯨ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ ꯃꯝꯃꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯊꯕꯛꯅꯦ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤꯅꯦꯍꯦ, ꯑꯗꯨꯗ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯋꯥꯅꯤ? ꯍꯣꯅꯃꯛ ꯅꯨꯄꯤ ꯁꯦꯟꯅꯔꯨꯒꯦ ꯁꯤ ꯍꯥꯏꯔꯒ ꯄꯥꯝꯍꯩꯕꯗꯨ ꯊꯣꯛꯈꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯑꯁꯦ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ꯫ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯅ ꯔꯤꯇꯥ ꯃꯥꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯥꯗꯣꯏ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯏꯗꯦ ꯒꯥꯔꯤꯗꯨ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯑꯗꯨꯗ ꯉꯥꯕꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯔꯦꯝꯁꯟꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯅꯃꯣ? ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯦ ꯐꯣꯟꯗꯒꯤ꯫ ꯋꯥꯝ ꯂꯩꯔꯤꯅꯦ꯫ ꯀꯩ ꯋꯥꯅꯣ? ꯊꯧꯖꯥꯜꯒꯤ ꯂꯩꯐꯝꯗꯣ ꯀ꯭ꯔꯤꯇꯤꯀꯥ ꯈꯪꯕ ꯃꯥꯜꯂꯤ꯫ ꯄꯥꯝꯍꯩꯕ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯅꯣ? ꯅꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯇꯥꯍꯥꯕ ꯃꯇꯧ ꯑꯗꯨꯗ ꯔꯦꯝꯁꯟꯅ ꯄꯥꯝꯍꯩꯕꯕꯨ ꯐꯥꯊꯩ꯫ ꯉꯥꯏꯈꯣꯁꯦ, ꯋꯥꯔꯤꯁꯤ ꯐꯖꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯅꯠꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯤ꯫ ꯀꯔꯝꯕ ꯋꯥꯅꯣ? ꯃꯥꯁꯦ ꯅꯍꯥꯟꯋꯥꯏ ꯊꯧꯖꯥꯜ ꯍꯣꯏꯗ ꯂꯩꯔꯛꯄ ꯃꯥꯜꯂꯤ꯫ ꯃꯇꯧ ꯀꯔꯝꯅ? ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯅ ꯃꯥ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯃꯥꯒ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯒꯦ꯫ ꯌꯦꯡꯉꯁꯤ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯁꯦꯡꯕ ꯆꯨꯝꯕ ꯂꯩꯐꯝꯗꯣ ꯈꯪꯂꯝꯂꯒꯗꯤ ꯈꯨꯗꯛꯇ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯄꯪꯐꯤꯡꯗ ꯐꯤꯡꯒꯠꯄꯗꯣ ꯇꯧꯒꯅꯨꯀꯣ꯫ ꯀ꯭ꯔꯤꯇꯤꯀꯥꯁꯦ ꯃꯁꯥ ꯐꯖꯅ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯑꯩꯕꯨ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯐꯤꯡꯕ ꯌꯥꯕ꯭ꯔꯣ? ꯃꯇꯝꯅ ꯌꯥꯔꯦ ꯊꯝꯃꯣ, ꯃꯨꯠꯀꯁꯨ ꯂꯣꯏ ꯀꯥꯏꯔꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯏ꯫ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯑꯣꯏꯗ꯭ꯔꯦ, ꯃꯥꯒꯤ ꯑꯣꯏꯔꯦ ꯈꯟꯅ ꯑꯀꯤꯕ ꯂꯩꯇ ꯍꯪꯒꯣꯏꯕ ꯂꯩꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯡꯒꯣꯜꯗꯨ ꯀꯥꯈꯠꯀꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡꯗꯨ ꯁꯦꯀꯟ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯐꯣꯟꯗ ꯃꯥꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯏꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯊꯥꯗꯣꯏꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯁꯥꯎꯅ ꯑꯩ ꯆꯪꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯗ ꯆꯪꯈ꯭ꯔꯅꯤ ꯄꯥꯈꯠꯇꯨꯅ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯨ ꯏꯈꯪ ꯈꯪꯅ ꯂꯥꯎꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯄꯥꯝꯍꯩꯕ ꯃꯥꯅ ꯊꯥꯗꯣꯏꯒꯤ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯜꯂꯤ, ꯂꯥꯎꯒꯅꯨ ꯍꯥꯏꯕꯒꯨꯝ꯫ ꯊꯥꯗꯣꯏ ꯃꯦꯜꯂꯤꯕ ꯃꯆꯤꯟꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯀꯟꯊꯣꯛꯂꯒ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯔꯨꯝ ꯑꯃꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯪ ꯁꯤꯗ ꯆꯪꯉꯛꯄꯗ ꯀꯅꯥꯗꯤ ꯎꯍꯧꯒꯦ? ꯀꯅꯥꯁꯨ ꯎꯍꯧꯗꯦꯅ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯁꯦ? ꯀꯩꯅꯣ, ꯑꯩꯒꯤ ꯅꯨꯄꯤ ꯁꯦꯟꯅꯕ ꯂꯥꯛꯄꯅꯤ ꯀꯩꯅꯣ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯍꯜꯂꯨ ꯌꯥꯔꯦ, ꯄꯨꯡꯁꯦ ꯊꯦꯡꯉꯕꯅꯤ꯫ ꯄꯥꯝꯍꯩꯕ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯌꯥꯝ ꯉꯜꯂꯤ ꯀꯩꯅꯣ, ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯒꯦꯅ ꯂꯥꯛꯑꯒ ꯅꯪꯅ ꯑꯃꯨꯛ ꯑꯩꯁꯦ ꯆꯠꯂꯣꯅ ꯇꯥꯜꯂꯤꯕ꯫ ꯐꯃꯨꯡ ꯑꯅꯤꯁꯨꯗꯤ ꯅꯪꯒꯤ ꯇꯨꯝꯐꯝ ꯂꯩꯇꯦꯕ꯫ ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯈꯔ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯩꯗꯤ ꯅꯪꯒ ꯇꯨꯃꯤꯟꯅꯅꯤꯡꯉꯤ, ꯌꯥꯔꯣꯏꯗ꯭ꯔꯣ? ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯑꯉꯥꯎꯕ, ꯁꯣꯅꯣ ꯆꯨꯕ, ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯁꯤꯅ ꯃꯩ ꯊꯥꯕꯁꯤꯗꯤ꯫ ꯆꯠꯂꯣ ꯌꯥꯔꯦ, ꯌꯥꯝ ꯊꯨꯅ, ꯉꯥꯎꯁꯤꯟꯅꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯉꯥꯎꯁꯤꯟꯅꯅꯤꯕꯣ, ꯅꯪꯅ ꯉꯥꯎꯒꯅꯨ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯉꯥꯎꯅꯤꯅ꯫ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯎꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤꯅ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯕꯒꯅꯦ ꯑꯩ ꯊꯣꯡꯁꯤ ꯂꯣꯟ ꯊꯝꯃꯗꯧꯅꯤ꯫ ꯅꯪꯅ ꯊꯣꯡ ꯂꯣꯜꯂꯁꯨ ꯑꯩꯗꯤ ꯌꯨꯝꯗ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ꯫ ꯌꯥꯔꯦ ꯇꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯗꯨ ꯈꯔ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯆꯪꯉꯒꯦ, ꯅꯪ ꯊꯣꯛꯄꯗ ꯍꯧꯔꯣ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯃꯥꯅ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏ, ꯑꯗꯨꯒ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫
ꯑꯩ ꯂꯥꯛꯄꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ. ꯊꯥꯗꯣꯏ ꯃꯆꯤꯟꯗꯗꯤ ꯂꯥꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯒꯁꯨ ꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ, ꯃꯥꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯕꯤꯕ, ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤꯕꯅꯤ. ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯊꯦꯡꯂꯒ ꯅꯪꯅ ꯁꯤꯗ ꯆꯪꯉꯛꯄꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯗꯤ ꯐꯖꯗꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ. ꯅꯪꯒꯤ ꯅꯨꯄꯥ ꯆꯪꯉꯛꯄꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯗꯧꯔꯤꯕ? ꯊꯥꯗꯣꯏꯗꯣ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ. ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ. ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕꯁꯤꯕꯨ ꯀꯩꯅꯣ? ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯅꯪꯕꯣ? ꯄꯥꯝꯍꯩꯕ ꯃꯃꯤꯠꯇꯣ ꯂꯪꯈꯠꯂꯒ ꯃꯤꯒꯤ ꯃꯅꯤꯡꯗꯒ ꯊꯦꯡꯉꯤꯅꯦ. ꯑꯣ, ꯑꯩ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒꯦ. ꯍꯥ? ꯇꯁꯦꯡꯕꯒꯤꯗꯤ ꯃꯅꯪꯒꯟꯗ ꯊꯥꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯄꯥꯛꯂꯥꯎꯅ ꯊꯥꯖꯤꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯒꯤ ꯃꯅꯤꯡꯗꯅꯤ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯏꯀꯥꯏꯔꯦ ꯇꯁꯦꯡꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ, ꯁꯤꯈꯛ ꯊꯦꯡꯕꯒꯤꯔꯣ ꯅꯪꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗꯣꯏꯁꯦ? ꯅꯪꯅ ꯊꯦꯡꯉꯤ ꯃꯐꯝꯗꯣ ꯀꯌꯥꯝꯇꯪꯉꯤ ꯅꯪ ꯈꯪꯖꯕ꯭ꯔꯥ? ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯅꯤꯡꯁꯤꯗꯤ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯍꯩ, ꯃꯁꯤꯗꯤꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯍꯟꯗꯦꯅꯦ, ꯅꯨꯄꯤꯅꯤ ꯀꯥꯏꯅ. ꯌꯥꯔꯦ ꯇꯣ, ꯑꯩꯁꯨ ꯍꯪꯒꯣꯏꯔꯛꯀꯗꯧꯔꯤ. ꯍꯪꯒꯣꯏꯅꯕꯗꯨꯗꯤ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯌꯥꯔꯦ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯍꯌꯦꯡ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯗ꯭ꯔꯣ? ꯆꯠꯀꯅꯤ. ꯀꯩꯗꯧꯔꯦ? ꯅꯪ ꯑꯃꯨꯛ ꯇꯨꯡꯗ ꯏꯟꯅꯒꯦ ꯍꯥꯏꯔꯣ? ꯌꯥꯔꯦ, ꯍꯌꯦꯡꯗꯩꯗꯤ ꯏꯟꯅꯔꯛꯀꯅꯨꯀꯣ. ꯑꯁ, ꯅꯠꯇꯦꯕ. ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ. ꯕꯕꯥꯅ ꯅꯪꯒ ꯎꯅꯅꯤꯡꯉꯦꯅ ꯍꯥꯏ. ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯕ. ꯑꯗꯣ ꯅꯪꯗꯣ ꯍꯌꯦꯡ ꯁꯪꯉꯒꯗꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯑꯣ. ꯊꯦꯡꯉꯁꯨ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ. ꯀꯩꯅꯣ? ꯀꯩ ꯑꯔꯨꯕꯅꯣ? ꯐꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯌꯥꯗꯕ ꯃꯥꯜꯂꯦ. ꯑꯗꯣ ꯅꯪ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯗ꯭ꯌꯨꯇꯤ ꯂꯣꯏꯅꯤ? 5 ꯑꯗꯨꯋꯥꯏꯗ ꯂꯣꯏꯅꯤ. ꯑꯗꯨ ꯍꯥꯏꯔꯒ ꯉꯥꯏꯈꯣ, ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ. ꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯈꯤ. ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ. ꯁꯤ ꯅꯣꯡꯃ ꯅꯪꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯅꯪꯉꯣꯟꯗꯒꯤ ꯇꯥꯍꯧꯕꯅꯤ. ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯨꯗ ꯌꯦꯡꯉꯤ. ꯄꯣꯠꯇꯨ ꯄꯦꯟ ꯗ꯭ꯔꯥꯏꯚꯅꯤ. ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯈꯜꯂꯒ ꯑꯩꯁꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯇꯅ ꯂꯩꯔꯕ. ꯉꯁꯥꯏ ꯑꯩꯅ ꯑꯩꯒꯤ ꯎꯄꯨ ꯂꯣꯏꯁꯤꯟꯕꯗ ꯐꯤ ꯃꯔꯛꯇꯒꯤ ꯊꯥꯔꯛꯄꯅꯤ. ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯟꯅ ꯅꯍꯥꯟ ꯃꯈꯩ ꯃꯐꯝ ꯈꯪꯗ ꯂꯩꯔꯛꯄ ꯄꯣꯠꯁꯛ ꯑꯃ ꯊꯥꯗꯣꯏ ꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗ ꯃꯐꯝꯗ ꯁꯤꯟꯅꯔꯛꯄꯁꯤꯗꯗꯤ ꯑꯉꯛꯄ ꯐꯥꯎꯏ. ꯀꯨꯏꯔꯦ, ꯁꯦꯡꯅ ꯆꯍꯤ ꯍꯦꯜꯂꯕꯅꯤ. ꯃꯇꯝꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ. ꯊꯦꯡꯉꯤ, ꯍꯟꯅꯕ ꯇꯧꯔꯣ. ꯏꯃꯥ ꯍꯣꯏ ꯄꯥꯈꯠꯂꯝꯃꯅꯤ. ꯐꯖꯅ ꯂꯩꯌꯨꯀꯣ, ꯊꯣꯡ ꯆꯦꯅ ꯂꯣꯟ. ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯇꯣꯝꯇ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯀꯧꯔꯣ. ꯑꯩ ꯅꯪꯒꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯒꯦ. ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯗ. ꯃꯐꯝ ꯈꯨꯗꯤꯡꯃꯛ, ꯅ꯭ꯌꯨꯁ ꯈꯨꯗꯤꯡꯗ ꯊꯧꯖꯥꯜꯕꯨ ꯋꯥꯟꯇꯦꯠ ꯂꯥꯎꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ. ꯐꯠꯇꯕ ꯍꯥꯏꯁꯤꯗꯤ ꯐꯠꯇꯕꯅꯤ, ꯂꯥꯏꯅꯁꯨ ꯂꯧꯒꯅꯨ. ꯀꯅꯥꯅ ꯈꯪꯕꯅꯣ, ꯁꯥꯗ ꯑꯍꯤꯡꯗ ꯀꯣꯏꯆꯠ ꯆꯠꯄꯅꯤ. ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯆꯤꯡꯏ. ꯑꯗꯨꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ. ꯑꯗꯨ ꯍꯟꯅꯕ ꯇꯧꯔꯣ. ꯊꯦꯡꯉꯤ, ꯑꯩꯁꯨ ꯆꯪꯉꯒꯦ. ꯍꯣꯏ ꯍꯣꯏ, ꯆꯪꯉꯨ ꯆꯪꯉꯨ. ꯅꯪ ꯍꯥꯟꯅ ꯆꯪꯉꯨ. ꯊꯥꯗꯣꯏꯕꯨ ꯍꯥꯟꯅ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ. ꯑꯗꯨꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ. ꯄꯥꯝꯍꯩꯕ ꯃꯥꯁꯨ ꯊꯥꯗꯣꯏ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ. ꯄꯥꯝꯍꯩꯕꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯉꯁꯥꯏ ꯊꯥꯗꯣꯏꯅ ꯄꯤꯔꯛꯂꯤꯕ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇ ꯍꯥꯞꯆꯤꯟ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯑꯦꯟꯇꯔ ꯄꯥꯁꯋꯥꯔꯗ ꯍꯥꯏꯅ ꯊꯣꯛꯂꯛꯏ. ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯄꯥꯁꯋꯥꯔꯗꯇꯨ ꯅꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯁꯋꯥꯔꯗꯇꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯄ꯭ꯂꯤꯁ ꯇ꯭ꯔꯥꯏ ꯑꯒꯦꯟ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯗꯨꯅ ꯂꯩ. ꯍꯟꯖꯤꯟ ꯍꯟꯖꯤൻ ꯁꯤꯟꯗꯅ ꯅꯝꯃꯤ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯂꯦꯞꯇꯣꯞꯇꯨ ꯈꯨꯝꯖꯤꯜꯂꯒ ꯄꯥꯁꯋꯥꯔꯗꯇꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯊꯤꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯇꯁꯦꯡꯅ ꯃꯥ ꯉꯛꯏ. ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡ ꯃꯥꯅ ꯂꯣꯏꯅ ꯄꯥꯁꯋꯥꯔꯗ ꯈꯪꯏ. ꯀꯥꯎꯈ꯭ꯔꯕꯁꯨ ꯔꯤꯁꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯔꯤꯀꯚꯔ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯃꯥꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯂꯦꯞꯇꯣꯞꯇ ꯊꯤꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯗ꯭ꯔꯥꯋꯔꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ. ꯅꯣꯡꯉꯥꯜꯂꯦ. ꯊꯥꯗꯣꯏ ꯃꯌꯨꯝꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯏ. ꯃꯥꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯅꯔꯁ ꯅꯥꯎꯕꯤꯗꯨ ꯊꯦꯡꯅꯩ. ꯃꯦꯗꯥꯝ, ꯉꯁꯤ ꯏꯚꯤꯅꯤꯡꯂꯣ? ꯃꯥꯅꯤ. ꯑꯗꯣ ꯃꯦꯗꯥꯝ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ? ꯀꯩ ꯄꯥꯎꯅꯣ?
ꯇꯥꯗꯦꯅ ꯑꯣ ꯁꯔ ꯊꯧꯖꯥꯜꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦꯕ ngasi nini suri hana information amatsu piramdana mana khudakta hekta laglaga resignation letter do pisalambani sarna su sawbuda loire aduna khudakta sarna dom approve tawkrabani thadoi karishu haide tumina taduna lei sina su phare da meda mana resign tawkhibado thabak tawbada neglect aduk chabunu padu bu kaino phare nangsina thau tawjaruro ai samuk chongkhige ko ase hairaga thadoi magi cabin leiriba domda changlaklam thariba table aduda bag tu thami aduga matha sana phamduna lei mikup khara khaktani mana matha saribadu thangnaba mikupta magi makokta saramba mathaga thabak mayam dugana loina kaukre live koina laurubana magi thabak su yami tawgadaba thabak yambana maha koina phamduna leithokte sachat magi tawgadaba mathau sing adu tawri Khagemba thadoi gi yamda lai thongal de leplega thadoi da call tawi adubu thadoi di call du pai khalakte call pai rak trabadu da manung da oina changla I khagemba do sumang de leptuna koina yengi thadoi ure thadoi gi yumdo solon du na lairi badu koino mabu hospital chakrajal call su pai rak tini daisa yumdo solon du na lairam badu dadi khagemba yumdo dagi amuk thoglai phone du puthoklaga kanano mada call tawi hello thadoi leiti miyum su solo le phone pairak tabro pairak ti hospital daga chatkhra khangde oh adu oirade ai amuk tawrage yengi se hairaga call du thami khagem basu thadoi unage khanna lakbani adubu thadoi leiramdrabadu dadi mafam adu dagi thoklai masadu wabana su loirabani tasengna mahak nasidi yamwai uchinna chen duty lu loisele hojikta da phone du pairaga yengbada khagemba magi miss call ahum amasu leirami handuna ma tawrudri kona mayum yauraga phajana wari tawrage khanna pamhaiba mana hairambagi matung in pamhaiba hoida lai amukti chatkrabani mafam du phawbadi ma khangli numituna nungdang su oire aduga yumdugi mi amaga loinaraga lakhibana ma kaishu khandabani adubu ngasi matomto oibagi yumdudasu ma changbada kharama khaidi koi gate duda gari du khami gari du matai da khambani aduga kumtharakduna londuna leiriba gate tu hangnaba tawringai manungdagi gate tu hanglei kana unabigadoba nahan lakbagi ma security leiba uraktabani ngasi security ga leirambasida yumse honorabra haina khali sibu babung ratan gi yum oh mani babung bu unabigada boirabra yani changbiro security ga thamlaga high family gi maongda leirambasidadi masadu hena tankre tasengbagidi nahan security angangdu mama nai haiduna numit humni mukti mayumda leirubani matang adudani thadoina yumduda thunglakkhibadu security thammi haibadu mana khangdabani nupa machadu leitaba tanja thokbagi yumduda ma hekta changsindi mapanda leptuna lei babu kana kana lege ima na yumda changbu kibro amukongna leidu kaigino mathaktagi pam haibana hairakbani thadoi mamaido mathaklomda yenkhali direct changbu yadabro nangbo na yumni sei apang bisidi se hairaga pam haibadu prap khamlei sumangda leptuna leiriba thadoida yenglaga lepaga dum leiradoiro pammaga thangbiyu hairo nangse thadoi wa ngangdabi pam haibada yengi mitiyengdu isaga se tumkhidau mali lo manungda babadu thabum tohobani thadoi shutumina changlei aigi ka doi ngaktang leirusidana baba hoi sungai boina thadoi pam haibada sauni yenglaga wathi to nganganu ase hairaga sofa do da phami ma babo rita mathaktagi taha chenthare koi lauri do karigino ai ki bairo koi ni sani man toiduna ratan su thoglei machanupa ga thadoi ga leirambadugi manakta changsilei o ichala idana aima imau yawra amedana ima chalo lake ko ima waramani ima lonbiranu yarani yade
hospitaldagi halakpa mali waramgani ima chalolageko napaga wari tawram ngaihak tumin lainerba matong Ratanna wa haudore ibema aina ngasi nangbu mafam asida kauribagi maramdi atai karigisi nateda nangi babani hinglingai aingonda cheksina sinaramba yamna maru oiba potsagama ipagi mafamda leiri anidu munna tumina tai nangi babana taibangpalse thadokduna chatlamdaida yam cheksina sinarambani hawjikti potsagase ipagi mafamda leibada kashu kanadre potse ai khakna cheksina thamme haiba khaktani adubu aina sizinabadi ngamde kananasu sizinaba ngamra aduna hawjikti nangna mu potsakse nangi babani khanna cheksina tham ase hairaga nakaldagi pen drive ama puthokduna thamlei asuk pikraba khongna netpada matek tana kaikhragadoba potsakse damaktani ngasi nangi babana nganna taibangpal thadokhrib masida sunati potsi phangnaba honabada miyoi kayagi punsibu mangkhrabani thadoi ngakna yengla Ratanda baba kaina potsibo maduni maru oiba device tu nangi imana masigi maramda nangonda karishu haidabra haidi nongmata sigi maramda nagi imana ingonda haikhiba leite nanga ngangoiri sigumbagi matangda nangonda khanghaningdaduna tawbu oiramgani ngasidi nang mapung marai phare aduna nangonda potsaksi sinabada matik chari khanna sinarabani baba masu kaino haibadu khangamoi aisu khangdi aduna haifetang yengsi kaino haibadu ai laptop lauruge se hairaga magi kada changlaktuna magi laptop ta puraga makhada kumlai mapai bungo Ratanna pirakleba pen drive to haplaga yeng adabu Ratan ngakna e karinu sidi Ratanna pirakleba potudi video ama oiduna leirami password chu thanamdabaduda Ratan makok pai karinu sidi onaredana kamdawni tawrisidi sigi potsaksi nattene password leibanine madudi pen drive to amu mani mamang onthokne duna yeng masi oiroi masi natte madu manglagadi kamdawba Ratan du makok saba haurai taunariba mayam maduda thadoidi ingaw ngawi karino tawribasi khanna pamhaiba wakhal nama lai nongma mapana magi table dagi pen drive to puraga lao case amagini haina hairakpa matamda laukhiba pen drive to ni ngarang thadoina mangonda pirakhiba pen drive to madu oigani haina khallai password thammi haibaduda ngarang thadoina pirakhiba du ningsinglaktuna prap mathakta chenkhatlaga ngasai hapkhiba drawer duda chingthoklaga pen drive to lauduna thamlei baba eganumdi yengi si hairaga mana pairaklibudu amuk hapchili adabu enter password haiduna manungda thaduna thoglei simanbra yengbiu masini kero khonarabani ai hangba ngamdri Ratan machada yengi sidi matau karamna nangina phamda leiramliba nong baba na ingonda pen drive to pura una haikibadu adaina baba gi kadagi sigi pen drive silu thokibani si hairaga matau karamna mangkhibadu sutamlak imapada thadoi madi mapa macha anigi mataududa adumak munna yengduna lei sigi pen drive sida makal kayagi device yawbani nangi baba gi aronba kharasu yawramgani haina ipana khal thadoi da oina pen drive to sinaraklami thadoi shumunna potuda yengi tasengna nangi baba na password tudi aigi phamda hairamde aduna nangi pabudi waraugan mamal yamba potni nang cheksina thamu koibema kamdawna mana sisinnagadawribano haiba thadoisu khangde adubu piraklabanina mapana magidamak pibiramba potsaksimadi mahak cheksina thamlage khankhramal Ratangi makhuttagi pen drive to lauraga magi bag to the hapchinkhre